State asida laiba Governor Laifam oiriba Raj Babanbu Lok Babal haina khangnarakani. Anti-social elements ningi mathakta akan ba action lokhatkani haina Manipur lengak na phongdorakli. Haukiba pung kunmari asida state asigi oina mioi ani dengue positive oiduna apunba case listing mangaga samriga marfutara mari sukre. Amadi Manipur yauna atopa state kharada laisin thaba amadi ayingba mayok naraba yai IMD. Mami TV na sandok saba Manipuri pau mijeng tabi di bapum na makpu SOPHIA HIJAM na kurang jari pau sandok na pijari. State asida laiba Governor Laifam oiriba Raj Babanbu Lok Babal haina khangnaragani. Khongthang asi Government of India ki Ministry of Home Affairs na mamang tha kun mangada pirakhiba letter number 7/10/2025 part MNZ gi matung Governor Ajay Kumar Valana ayaba pikibani masi khudakta gi sanaragani haina Governor Secretariat Manipur Imphal Governor gi Secretary Suman Singh na thadorak pachirol amana hairi. Social elements singi mathakta akan ba action lokhatkani haina Manipur lengak na phongdorakli. Manipur lengak ki Chief Secretary Dr. Punit Kumar Goyal na khuyek piduna thadorak pachirol amada handak marak asida aina yadaba anti social oiba organization kharana mibu ki hanba damka tawba thengnare hairi asigumba mibu namduna ki hanba asi lengak na yengduna tuminna laithokloi makoi gi mathakta logi oiba chap chaba thabak sing lokhatkani hairi. Kanagumba organization kharana lobu makuta paigna sana bagal loinana lamdam masigi tangdu laitadaba ayet papiri masi aina yade makoi gi mathakta chap saba logi oiba thabak lokhatkani. Police na makoi gi mathakta thabak lokhat pasu haukrei masigi damak Home Department ki makhada lengak na anti extortion cell amasu semkrei anti extortion cell asigi toll free number di 1800202233 ni toll free number asida miyamna karigumba kihan khanghanba laklabadi pau phopiba yagani hairi miyambu asoi angam thoktuna ba section na thamba haibase lenga ki aset pathajabani haina cherol asida makatari. Haukiba pung kunmari asida state asigi oina mioi ani dengue positive oiduna apunba case listing mangaga chamriga marfutara mari sukre haina Directorate of Health Services na thadorakpa report amana khangalakli. Report asigi matung inna haukiba pung kunmari asida hengalakhiba dengue positive case ani asigi manungda Imphal West ta ama amadi Imphal East district ta ama thengnaki hairi amaromda ngasi fawbada Imphal West na dengue positive case listing ahumga satraka taramapan thengaduna khwaidigi positive oiba district oidi hairi masigi matung tarakpada Imphal East ta listing amaga chaniga tarahumdoi Bisnupurda samaga kuntra taruk Senapati da humputaret Ukhrul da yankai taruk Kangpokpida nipan Thaubalda chamaga kunmari Kaksing da yankai taruk Kamjong da tara Sandel da kuntra mathoi Tamelong da kunipan Churachampur da mapan None da taranithoi Technopol da kunmanga amadi Jiribam da amani adumakpu hairiba laina ase Visual District tadi ngasi fawbada amada thengnadri haina Health Department ki report na makatarakli. Manipur, Mizoram, Assam, Meghalaya, Nagaland, Himachal Pradesh, Orissa, amadi Tripurada, lakliba numit nini asida laisin kung na thaba amadi ayingba mayok naraba yai haina Indian Meteorological Department na khangalakli
Department asina makha taraduna leibak asigi Haryana, Chandigarh, Delhi, Jharkhand, Orissa amadi Punjab ta ngasi ka hena ayingba phibam mayoknaraba yai hairi. Nodal Officer BSF Manipur da Thadorak Pachirol Amada, former BSF personnel Singh, Manipur ki violence da property mangta krabas Singh na government compensation scheme apply tong na bakhangalakli. Application Singh adu WAF Welfare and Rehabilitation Board da Thazlaba Matung, WAF na Ministry of Home Affairs MITvPRIMETIMEenglishnews da pisin gadabani. BSF Singh na makoy compensation form adu required documents single loina na pisilak na bakhangalakli. Paugi maraktan na atin break amatang lawinasi. Dada! Hindi magkigano. Alam mo tamo, sige yung se, next time di na check sin na laksi lagat tamo ka banine. Dada lang si, jual habag ang takita ko. Asum na, mayam na machalbog nga option lugum. Masige yung masibog, aso yung anko ka dapat agi. Next time di na nga option li. Next time di jual habag yung laptop na nabasim bani. Zaman technology siya naman na concrete katok na tinago matamda. Papang malamok ka na hanggal adali. Next TMT, strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Miyamgi khurungchanabgidama cableware pusandrabasu Mami TV gi makan matyan kya gi channel amadi atokpa channel kya adongi mobile phone natragana television de yengba yarganai cableware tingbagi mathau tadraba pung kungamari chupna yengba yaraba anauba technology asi lafna Manipur gi mapanda leibiriba ireisa singnasu line yengba yarganai karamna adongi mobile phone natragana television da haptuna Sandok Shariba channel singasi yengani haibagi maramda akuppa marol khangbining basingna 9233577337 da call tawiro matam chupada Mami TV bu support tawiri basingbu Mami TV na tawibal khangbu chari Break ke matungda taram nokchari makhataba pau pijari. Saliba tha December 12 taramari fawba pangthokadoriba Marisuba State Level Barak Festival lisingani kun mangagi mangoinana festival asigi organizing committee ga Governor Ajay Kumar Valaga Imphal da leiba Rock Bubble da unakre hairi social media da thagalakpa Rock Bubble gi warol amagi matung inna Governor ga unabadu da festival asigi changadaba budget program planning transport promotion amadi festival asida miyamgi pungning karamna singsingadagi haiba wafam sing khanaki hairi Heritage in Harmony Highway Hiram da Festival asi sahi asigi oina Senapati District ke Zili Pauda pangthokani Lambigi khudong thiba thodok ama hokhiba December gi saisad ani gi numidangda National Highway 102 gi Thobal Babu Bazar da khong na lambi nakal amadagi nakal amada lanthokna na ba honoringaida Ifal tamna kana thorakpa car amana thomlambadagi khudakta soibam keso sing chahi humphumanga kawba miyoi ama laikidre aduga car adu lotuna laikibadagi Thobal SP gi mijeng makhada police officer kayana team kaya semduna phagatpa ngamkiba aduda lamding educated Welfare Association Liwa Lamdingna Thobal District ki SP Manos Prabhakar IPS amadi Lord Kraba car adu bufana bahonabada sarugya kiba officer amadi police personnel kodimak thagatpa phongtorakli Amaromda Manipurda gari na mi thomlamlaga lotna bahonabagi thawong Liwa Lamdingna yamna kanna yaningda phongtorakli loinana district police na yu thaklaga gari thawbasing toina sek tawraga logi matung inna dandi pina bahanabiyu gari thoriba miyoi pumna magnasu yu thaklaga gari thawbidanaba appeal tawrakli
tasengna khongna lambida satpa gari masa thawraga satpa kangbuna pukning lumdare maram masina lambi gi mafam chaba jagada lengak na CCTV thamnaba thawrang paikhat piu haina su liwa lamdingna lengak ki pukning chingchelakli Radio Loktak Usiwaga ZEO Imphal West Wangoi Kaksing Thobal Bisnupur amasung Mera Yuba Bharat Manipur ga khusamnaraga haukiba November gi tang 13 National Children Day gi hauraga tang kun World Children Day numit fawba pangthokhiba First Step 11 Children Program on Talent Hunt and Exploring Potential hariba team asida class 1 dagi class 8 fawba tamba Manipur gi tongan ba school sing dagi lakpa hairoi singya damna kibagi makok matang taraba singda certificate tracksuit case award ki mana matum yenthokpagi thoram ama ngarang radio lokta ki auditorium hall da pangthokre yenthokpagi thoram matuda mayang Imphal AC ex minister Dr. K. H. Ratan Kumar Singh, Mera Yuva Bharat Manipur ke Joint Director Dr. S. Dhanachandra Singh, ZEO Wangoi ki Wahengbam Lakshmi Priya, ZEO Kaksing ki Mayang Lambam Rakesh Singh, Usiwa ZP ki ex Pradhan Haikrujam Indrajit, Social Worker Raisam Kunjakishore Amadi Atai Masak Naiba Miyoi Kyasu Sarugya Ki. Lejaba miyoy mo ina kuina sauthuktaniba amana akoi informal education haibata akoi society se yamna community oriented oiba akoi se yamna samaj ga akoi miyam si akoi lekai gi oigera natraga khungang gi oigera akoi se community oriented oiba adumba akoi society amani akoi as a community gi keno se voting jam kanba akoi masen mateng pangnaba masung bai culture si yamna leiba amase akoi maramade akoi sidar ubadawna tawre adubu hojikti masi yamna akoi gi revive tawrapagi akoi mafam khudamata ubu fangi se khudamaina akoi example amatang akoi na lawjaba taragadi akoi gi se lai harau de tairasi lai harau akoi na sahi gi pangthokpa sida akoi gi khungang amagi lekai amagi adaga khul amagi madugi akoi gi committee dugi magi resourcefulness haibatare magi fungi availability dugi matungina akoi nomotam pangthokpa numit humni pangthokpa hapta amba pangthokpa tha amba pangthokpa yaw ana masi pangthokpa matamda yamna akoi gi educational part oiba haibatare informal education na akoi da yamna kana ba pot amadi kai no haiba matamda akoi ngasi prithvi sinba thungna phawriba Imphal East ki Porongpat Police Station ke manung chana laiba Minuthonggi nongpok thangba sarukta masak khangdaba nupi amagi asiba haksang lairam le hairi Porongpat Police Station ki officer in charge na thadorokpa cherola magi matung inna ngarang ayuk pung 13 ga minute jangkhai mangarom tarakpa aduwaida Minuthonggi mamang thangba sarukta masagi chahi kuntra manga dagina ni phu fawbagi leng oigadaba masak khangdaba nupi amagi haksang laire haiba paw fangbadagi police station asige team ama mafam adu da changsinduna asiba haksang adu yengsin ki hairi laikhidrabi nupi adu phut manga ga insi taruk lom wangi kulai kusuni masam muraga teli olive green machugi khongrau amaseli amuwa masugi Purit amaletli amadi masa pumbada tetu yei imung manunga tha asigi tarani thoige nungtin pung ama fawbagi manungda claim tawdrabadi logi matung inna dispose tawrakani hairi Kulga humdoi suba India Russia gi annual summit ta sarugyanaba lakhiba Russia gi President Vladimir Putin ngarang Russia da amuk hankhre hairi pawgili khulama ge matung inna President Vladimir Putin gi numit nini gi India khongsata Laibak ani na ngaksen trade healthcare economy academic culture amadi media gi lamsing yauna Yana warol tarataru sign tawna ki hairi New Delhi da pangthokpa kunga humdoi suba India Russia gi annual summit loiraba matungda Paumi Singhi mangda Russia gi President Vladimir Putin amadi Prime Minister Narendra Modi na India amadi Russia gi maruk mapang oiba asina malem gi singnaba kaya mayok narba honabada chawna mateng oiragani haibagi thazaba phongdoki thazaba asina laibak anigi tungi marida hena khumang chawsil halagani hai loinana tourism thenganaba Russia amadi India na amatta oina lebli haina so phongdoki hairi
Delhi Police na National Capital Region ge manak nakpa mafam singda tongan ba hingsa gi thabak singda jenabani haiba geng khupu amagi miyoi tarataruk phagat pangam kre hairi pawgi likul amage matung inna Delhi Police ki personnel chanipan gani puni pana ngarang atheng bada chachakhiba operation amagi makhada miyoi singadu phagat pangam kibani hairi Delhi Police ki matung inna miyoi singadu misamdagi namduna sen khaiba aina yadaba moongda nongmai lalonba drug trafficking amadi huran sinthi tawba misak ngaktani hairi Indigo gi flight paktakna na cancel torokpadagi miyamna thengnariba khudongsa dabasing asidagi koklagani haina Union Civil Aviation Minister Ram Mohan Naidu na phongdorakle hairi pawgili kulama ki matong inna lengak na airport singda hojik khudongsa daba mayoknari basing adu hantahanaba mari lainaba singa kana honari airport amadi airlines operators singda pikliba angang mama senior citizen amadi person with disability singda hena akhanaba micheng changda makhoigi chathok sasinda ayetpa pibidanaba taksenki India da airlines singi regulator oidiba civil aviation ge directorate general DGCA nasu pilot singna aeroplane paibagi pung singda akaknaba matam thamlamba adu komthoknaba warep laukre hairi amaromda Indigo gi CEO Peter Albersna airlines asina cancel torokpadagi miyamna khudongsa daba sing mayoknabagi damakta ngakpinaba appeal torakli haina pau asina makatarakle Aroibada maroiba pau amuk hana pijari State asida leiba governor leifa moidiba Ras Baban bu log babal haina khangnaragani Anti social elements singi mathakta akan back sa lokhat kani haina Manipur lengak na phongdorakle Haukiba pung kun mari asida state asigi oina miyoi ani dengue positive oiduna apunba case lising mangaga jamriga marputara mari sukre Manipur yauna atopa state kharada lejin thaba di ayingba mayok naraba yai IMD Hauzik oinadi Mami TV na sandok saba Manipuri pau loisinjare makha taba pau gi damak mijeng taduna leibiu